खुरुमजै मैम पुनमक कंगले टुजेने मैम मफम नंगासी नोमगी ओइबा मरुबी पाउ खरा अपडेट पिजरके अहानबा पाउदा साजिवा टेम्पररी होम द लेबा लांजेने नुपा अमा थौरी आलगा सिरमले हौगिबा चै 2023 की मे अहुम दगी चथरक पैरांग असिना मरम ओइदुना साधु येंखुमान दगी लांजेने अक्तुना हौजिक साजिवा टेम्पररी होम द लेरिबा आईडीपी नुपा अमा थौरी आलगा सिरमले लेखिदबदुगी ममिंगना कोनसम बोमेट चही निफुतरु अपोक मेंग बुद्धि कवि मा अदु साधु येंखुमानदगिनी हौजिना सजिवा टेम्पररी होम की ब्लॉक डी 1 द लेबने बोमेट ngang numitang thokibadagi thinabada mangna leiba ka adugi maninglom da meter kusahum lom chatlaga leiba boroi pambem da thori yalaga leima thengna khibani hari mak jenim hospital da laikana pukatpada laikana nangdana sikibdagi postmortem tawraba matung kangla sangom sangi crematorium da roiba matung mangam pangthokre Marak sida lengang na IDP singdi ing biriba miyeng na maram orega konsam bomet masa matanda sijikibo oregani ma kuma kaya thorakini haino home masida leiba dolai thabidigi sapam bobosa na phongdoki ngasi home masida pangthokbe pawmsing unaba amda man makhatan hai nungsa sabada manungda leibang amdaba fabricated house ki pikabra ka amadi imung ama thajino leifam chapam khangandaba phibam amada laihenba khaknatna sel tungi kham thengna awaba mayong nabana bomet masa amda sijakibo orengani making ki sahi tara mariom surabi Masanupi disable ama sahi tara rom tangariba masanupa larik tamhanba ngamdabadagi homda thamkhibagi awawa thengnaribani asigo phiba masida leiringai masa ngamlaktabadagi thabak suba satpa ngamlaktabadagi nungaitaba amasu mayong naribani hairi tangi paugda ing tappa hanjil hannabagi road map udana NPP na government sembada support tawi wafam leite Joy Kumar NNCN gi leader muibana magi ponofam somdanda lakpada ikhoina taramno uminase Sahi asik ani irang mayong nariba state asida mahusagi phiyom da ing tapa hanjilanabagi road map udana anowa government ama semlakpada NPP National People's Party na support tawi wafam leitri amaromda NNCN ING leader Tungalen Muibana maki ponapam somdanda ukhulgi somdanda lakpa matamda aikoina tarano ominase haina NPP Manipur Pradesh ki President Jumnam Joy Kumar phongdokre Ngarang iroi chembada leiba mayol gi auditorium da pangthokpe NPP gi Manipur gi general body meeting ama lore matung party asigi thaububa singyauna pangthokhe pawgi mifam amada Jumnam Joy Kumar hai party asigi sahi gi general body meeting aduda hokiba sahi amagi mamang da pangthokhiba thabak torom sing nahunana nainamina khibada natana lakadaba torom du suba Manipur legislative assembly gi mikhanda kari karma taungsing paikhalaga miyangi ihul khangna party asina pandam ama thamlaga changsin nabagi wafam jing khanaki mangna hai ki state asida illegal immigrants maram warga state asigi demography de amna sauna kai pirak liba amadi machina maram warga election matamda voter list te yausilaba matungda taseng democracy gi makha da sumna mai paksaraba mirep kaya ama mai pakhidaba aduga mai pak loidaba mirep kaya amana mai pakhiba leire haibagi thajaba maram aduna Bihar de India block amsung NDA ga watho oiriba voter singi special intensive review asi state asida yamna mathok tare maram aduna high level review asi mikhal mamang da pangthokpagi tangai Basu leire mana ki state asigi hojik update toraga leiriba voter listing asida leikidaba migi maming kaya amasu yauraga leiramgani haina sauna thajablei maramna NPP na election commission of India da taram suba state assembly mikhan mamangda Manipur gi voter list asi special intensive review tawbage tawnab taksilagani NPP gi national committee da pukhalaga national president gi mating sulauragani haiba wafam su phongdoki Mathangi paugda Prime Minister Narendra Modi Manipur da langna thorang tawre magi khongchat ki mangoi nana August 19 na hongi MOS ama lakadori 2023 dagi kukijo ki lamhen tuhen ba singna makhoi khulai paiba terroristing khaktanatna makhoi ga sakta yuthak amasung law lining manaba Myanmar dagi khulai paiba sing phawwa khusamna duna Manipur dagi separate administration logani haidna meitai da atanan onsen duna tamthirba lan chatharakpadagi hojik chahi ani hanjilaglaba phawda lan asigi warosin puraktingai gi charakta Prime Minister Manipur da lagna thorang tawba haure hairi Sahi ani helaklaba Manipur lan asigi manungda Prime Minister Narendra Modi na Manipur gi awang nongpok Chiangmai gi Police station da konba mafam amada nupi anida phajadaba thong chathaki haiba thawdoki matang yauna Manipuri lan asigi lining da yumpham oiduna horakpa natte haimna chingba aten wafam khara phongdokpa dagi hena ngasi phawba lan asigi warosin purangnabagi matang da wafam amta phongdokte amsung February 10 2025 phawda leiramba Manipur lenga ki chief minister yauna ruling amasung opposition gi MLA minister sing amadi Manipuri look amatana amatago unadon lana sigi matang wari sanadri amsung pung kharagi khongchatta
फाउबा स्टेट असिदा लाक्ट्री हाइदना मियामना वारौननि चरेक्ता माक मणिपुरदा लाक्नबा थौरांग तौरकपनि हाइरि अदुगा अमरोमदा प्राइम मिनिस्टर नरेंद्र मोदी ने इम्फाल अमसुंग चुरचांदपुरदा पांथोकदबा मियांगी मिफमदा वा ngangnanaba थौरांग तौरी माकी चुरचांदपुर खोंगचटकिदमक डिस्ट्रिक्ट असिगी हेलीपैड अमसुंग पब्लिक ग्राउंड सिंग यंगचिनख्रे हाइरि पाव असिग लोइनना ngasidi manipuri paw pijaba matang asi loisinjarage mayam phunamna channel su nungsi video like share and subscribe toksin bio hainu su nolok ningsingjari thank you all